MAMANG da AMUKTA TOUKHIDRIBA MAONG da Chahi 13 Kannaraba Matung da Indiana Kumja 2028 ke March ama Phaobagi Manung Da Meekok Thiragani HAINA Union Ministry of Home Affairs na LAOTHOKHRE. Handak Meekok Thiragani asina India ge ahanba digital census oiragani amade leibak asina ningkhat tamlakpadagi ahanba oina tongan ba caste ke missing su uba phanglagani. Census asi Kumja 2028 ki February 19 faubada tangkak ani thokna pangthokani aduga reference date na Kumja 2028 ki March amagi ahing nongyai da oigani adum oinamak Meekok thibagi thabak asi karamba matamdagi hogani haibagi chap chaba maroldi hojik faubagi oina khanghanba leitri. Hairiba matam asi Census Act 1948 ki Section 3 gi makhada tha asigi tara tarukta tentative oiba ngapigani tentative oina thokadaba official gazette amada khangangani hairi ningsingba yabadi Kumja 2013 da Meekok thikraba matung Kumja 2028 da thangnaba tangkakni Meekok thibagi matam thakibani adum oinama COVID-19 laichatna maram oiraga Meekok thibagi matam adu thengthakibani Chahi asige April 13 da Union Cabinet na lakadoriba census asida caste enumeration yauhannaba warepsu laukibani.